ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯜꯂꯤ ꯄꯩꯁꯥ ꯈꯔ ꯊꯣꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯛꯁꯦꯁꯐꯨꯜ ꯍꯥꯏꯅ ꯈꯟꯗꯣꯛꯂꯛꯑꯦꯕ ꯕꯤꯖꯤꯅꯦꯁꯁꯤ ꯒ꯭ꯔꯣꯊꯀꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯔꯝꯃꯒ ꯑꯗꯨꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯣ ꯇꯆ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯐꯦलिꯌꯔꯅꯤ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯄꯦꯁꯦꯟ ꯂꯥꯌꯦꯡꯕ ꯀꯥꯟꯗ ꯆꯦꯛ ꯃꯌꯥꯝ ꯇꯧꯋꯤ ꯇꯦꯁ ꯃꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯦꯁ ꯇꯧꯕꯒꯨꯝꯅ ꯕꯤꯖꯤꯅꯦꯁꯇꯁꯨ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯍꯦꯜꯊꯁꯦ ꯆꯦꯛꯑꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯐꯣꯔꯃꯨꯂꯥꯅꯤ ꯃꯌꯥꯝꯅ ꯍꯪꯅꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯅꯣ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯚ꯭ꯔꯤ ꯕꯤꯖꯤꯅꯦꯁ ꯏज ꯁꯛꯁꯦꯁꯐꯨꯜ only thing is that ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯁꯣꯜቭ ꯇꯧꯒꯗꯧꯅꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯂꯣꯛ ꯇꯧꯁꯤꯟꯅꯔꯒ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯗꯨꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯥꯇꯥꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯑꯦꯟꯇꯥꯌꯔ ꯗꯥꯇꯥꯁꯤ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩ ꯀꯗꯥꯏ ZS ꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯌꯥꯝꯗꯁꯨ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯗꯤꯇꯦꯜ ꯑꯗꯨ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯔꯣꯝ ꯆꯠꯄ ꯂꯝꯕꯤꯗꯣ ꯑꯗꯨꯗ ISBT ꯂꯩꯗꯅ ISBTꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜ ISBT ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯦꯠꯄꯅꯦ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜꯒꯤ 4th ꯐ꯭ꯂꯣꯔꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ ꯆꯤꯡꯃꯩꯔꯣꯡ ISBT ꯃꯅꯥꯛꯇ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜꯒꯤ ꯃꯊꯛꯇ 4th ꯐ꯭ꯂꯣꯔꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯧꯖꯔꯤ ꯉꯁꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯅ ꯎꯅꯖꯒꯗꯕ ꯑꯁꯤ ZNS ꯕꯤꯖꯤꯅꯦꯁ ꯁꯣꯂꯨꯁꯟ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯤꯌꯥ ꯔꯍꯃꯥꯟ ꯃꯍꯥꯛꯄꯨ ꯎꯅꯖꯕꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯉꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯁꯜꯇꯦꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯥꯔꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯚꯤꯌꯣꯔꯁꯤꯡꯕꯨꯁꯨ ꯏꯀꯥꯏꯐꯝ ꯎꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ZNS ꯕꯤꯖꯤꯅꯦꯁ ꯁꯣꯂꯨꯁꯟꯁ ꯍꯥꯏꯕꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯗ ꯆꯪꯉꯤꯕ ꯑꯦꯟꯇꯥꯌꯔ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨꯒꯤ ꯍꯣꯜ ꯃꯆꯥꯛ ꯃꯈꯩꯗꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯏꯀꯣ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯃꯆꯥꯛ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯂꯦꯖ ꯄꯤꯖꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯖꯤꯅꯦꯁ ꯑꯣꯜꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯁꯤ ꯀꯔꯝ ꯍꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯀꯟꯁꯜꯇꯦꯁꯟ ꯄꯤꯖꯔꯤ ꯃꯁꯤꯇ ꯅꯠꯇꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯤꯖꯤꯅꯦꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯤꯒꯜ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯣꯟ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯕ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯦꯕꯁꯥꯏꯠ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯂꯩꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯣꯗꯤꯇꯤꯡ ꯇꯧꯕ ꯃꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ZNS ꯕꯤꯖꯤꯅꯦꯁ ꯁꯣꯂꯨꯁꯟꯁꯇ ꯁꯔꯚꯤꯁ ꯄꯤꯖꯔꯤ ꯁ꯭ꯇꯨꯗꯦꯟ ꯀꯌꯥꯃꯨꯛꯀꯤ ꯐꯦꯁꯤꯂꯤꯇꯤꯁꯇ ꯄꯤꯕꯅꯣ ꯍꯥꯏꯕꯗꯤ ꯚꯦꯀꯦꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯑꯦꯟꯇ꯭ꯔꯥꯟꯁꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯔꯤ ꯑꯝꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕꯅ ꯑꯦꯅꯤ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯆꯨꯝꯅꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯤ ꯍꯦꯛꯇ ꯄꯩꯁా ꯈꯔ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯔꯒ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯍꯦꯛꯇ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯏꯅ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯈꯔ ꯂꯩ ꯁ꯭ꯇꯦꯞꯁꯤ 24 ꯁ꯭ꯇꯦꯞꯁꯅꯤ 24 ꯁ꯭ꯇꯦꯞꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯛ ꯂꯥꯛ ꯑꯃ ꯌꯥꯗꯕꯤꯗ ꯆꯣꯡꯊꯣꯛꯑꯒ ꯃꯊꯪꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏ ꯅꯝꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯁꯤ ꯈꯔ ꯂꯩꯔꯒ ꯐꯦꯜ ꯑꯣꯏꯒꯅꯤ ꯆꯍꯤ 2 ꯑꯍꯨꯝ ꯑꯃ ꯃꯥꯒꯤ ꯂꯩꯔꯝꯕ ꯔꯤꯁꯣꯔꯁꯦꯁ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯣꯂꯦꯖ ꯔꯤꯁꯣꯔꯁ ꯂꯩꯔꯝꯕꯗꯨꯁꯨ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯁꯣꯔꯁ ꯃꯔꯨꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯁꯣꯔꯁꯁꯦ ꯕꯔꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯒꯅꯦꯕ ꯃꯁꯤ ꯇꯧꯗꯅꯕ 24 ꯁ꯭ꯇꯦꯞꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯃꯊꯪ ꯌꯦꯡꯉꯒ ꯃꯥ ꯇꯤꯛ ꯇꯧꯔꯒ ꯆꯠꯀꯅꯤ ꯑꯗꯨ ꯆꯠꯂꯕ ꯃꯇꯨꯡꯗ ꯕꯤꯖꯤꯅꯦꯁꯁꯤ ꯍꯧꯔꯅꯤ ꯃꯥꯅ ꯃꯁꯤ ꯇꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯗꯔꯀꯥꯔ ꯂꯩꯇꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯃꯤꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯕ ꯌꯥꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯈꯪꯗꯧꯔꯤꯁꯤ ꯀꯃꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯅꯤ ꯑꯩ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯇ꯭ꯔꯦꯅꯤꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯀ꯭ꯂꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯀ꯭ꯂꯥꯁꯁꯤ ꯂꯦꯛꯆꯔ ꯑꯣꯏꯅ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀ꯭ꯂꯥꯁꯁꯤ ꯂꯦꯛꯆꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯗꯣꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯀꯣꯝꯕ ꯌꯦꯡꯉꯒ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯁꯨ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯣꯂꯦꯖ ꯆꯠꯄ ꯀꯩꯗꯧꯕ ꯂꯣꯏꯅ ꯌꯦꯡꯉꯒ ꯁꯟꯗꯦꯅꯤ ꯇꯧꯔꯤꯁꯤ ꯀ꯭ꯂꯥꯁꯁꯤ ꯑꯗꯨꯅ ꯁꯟꯗꯦꯁꯤ ꯄꯨꯡ 2 ꯇꯧꯔꯒ ꯁꯟꯗꯦ 2ꯗ ꯃꯁꯤ ꯂꯣꯏꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯔꯤꯁꯔꯁ ꯇꯧꯅꯤꯡꯕꯗꯣ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯒ ꯑꯃꯨꯛ ꯇꯥꯟꯅꯕ ꯌꯥꯒꯅꯤ ꯁꯥꯔ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯖꯣꯕ ꯄ꯭ꯂꯦꯁꯃꯦꯟꯒꯨꯝꯕ ꯑꯩ ꯐꯦꯁꯤꯂꯤꯇꯤꯁ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯁꯥꯔ ꯈꯣꯏꯅ ꯒꯥꯏꯗꯂꯥꯏꯟ ꯄꯤꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯤꯗ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯕ꯭ꯔꯥ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯦꯅꯤꯡꯁꯤꯗꯗꯤ ꯃꯁꯤꯗꯤ ꯃꯁꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯒꯤ ꯑꯗꯨꯅ ꯃꯁꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕꯅꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ MBA ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ MBA ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯇꯧꯗꯣꯔꯤꯁꯤ ꯑꯗꯨꯅ ꯃꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯤ ꯀꯔꯤ ꯆꯪꯒꯅꯤ ꯀꯥꯏꯗ ꯍꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ
ꯍꯥꯏꯕꯗꯨ ꯁꯤꯗꯒꯤ ꯇꯝꯕꯤꯌꯨ ꯇꯝꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇꯤ ꯈꯪꯉꯅꯤ ꯁ꯭ꯇꯦꯞꯁꯤ ꯈꯪꯉ ꯃꯇꯨꯡꯗꯁꯨ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯕꯗ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯋꯥꯟꯁ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯅ ꯂꯤꯒꯦꯜ ꯗꯣꯀꯨꯃꯦꯟꯁꯤꯡ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯗꯨꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯤꯒꯦꯜ ꯄꯦꯄꯔꯁ ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒꯤ ꯐꯦꯁꯤलिꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯖꯔꯤ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯦ ꯃꯥꯅ ꯂꯤꯒꯦꯜ ꯗꯣꯀꯨꯃꯦꯟ ꯇꯧꯅꯅꯕ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯃꯥꯅ ꯆꯠꯂꯨꯔꯦ ꯃꯤꯗꯨꯅ ꯍꯩꯔꯤꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯝꯅ ꯇꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯡꯖꯤꯟꯈꯤꯕ ꯌꯥꯏ GST ꯐꯥꯏꯂꯤꯡ ꯇꯧꯕ GST ꯅꯝꯕꯔ ꯂꯧꯕ ꯐꯥꯏꯂꯤꯡ ꯇꯧꯕ GST ꯐꯥꯏꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯔꯦꯒꯨꯂꯔꯂꯤ ꯇꯧꯒꯗꯧꯅꯤ ꯃꯥꯒꯤ ꯔꯦꯒꯨꯂꯔꯂꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯐꯥꯏꯟ ꯇꯥꯗꯧꯔꯤꯅꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯊꯤꯡꯖꯤꯟꯈꯤꯕ ꯑꯣꯏ ꯍꯥꯏꯕ ꯃꯥ ꯖꯦꯜꯐꯥꯎ ꯆꯪꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯁꯣꯜቭ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯕꯨ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯒꯥꯏꯗꯂꯥꯏꯟꯁ ꯄꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯋꯦꯕꯁꯥꯏꯠꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯤ ꯋꯦꯕꯁꯥꯏꯠ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯕꯁꯦ ꯍꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯥꯟꯅ ꯑꯣꯀꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅꯒꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯦꯖꯦꯟꯁ ꯈꯛꯇ ꯌꯦꯡꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯦꯅꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯋꯦꯕꯁꯥꯏꯠꯇ ꯊꯤꯕ ꯉꯥꯛꯇꯅꯤ ꯑꯣꯟꯂꯥꯏꯟ ꯊꯤꯕ ꯉꯥꯛꯇꯅꯤ ꯐꯦꯁꯕꯨꯛꯇꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕꯇꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯋꯦꯕꯁꯥꯏꯠ ꯂꯩꯕꯅꯤ ꯈꯪꯗꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯤ ꯀꯔꯝꯍꯥꯏꯅ ꯃꯗꯨꯗ ꯄꯣꯁ ꯇꯧꯒꯅꯤ ꯃꯁꯤ ꯇꯥꯏ ꯋꯦꯕꯁꯥꯏꯠ ꯁꯦꯝꯒꯦ ꯍꯥꯏꯔꯒꯁꯨ ꯋꯦꯕꯁꯥꯏꯠ ꯁꯦꯝꯕꯒꯤ ꯐꯦꯁꯤलिꯇꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯄꯤꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯅ ꯋꯦꯕꯁꯥꯏꯠ ꯂꯩꯔꯦ ꯋꯦꯕꯁꯥꯏꯠ ꯂꯩꯔꯒ ꯋꯦꯕꯁꯥꯏꯠꯁꯤ ꯁꯦꯀ꯭ꯌꯣꯔ ꯋꯦꯕꯁꯥꯏꯠ ꯁꯦꯝꯕ ꯗꯔꯀꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯍꯦꯀꯤꯡ ꯇꯧꯁꯤꯟꯗꯅ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠ ꯊꯤꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯦꯀꯤꯡ ꯇꯧꯁꯤꯟꯗꯅ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤ ꯐꯣꯇꯣ ꯎꯕꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯃꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯔꯣꯡ ꯄꯣꯁ ꯑꯃ ꯊꯥꯔꯛꯏ ꯃꯁꯤ ꯂꯣꯏꯅ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯏ ꯑꯗꯨꯅ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯦꯁꯄꯦꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯅ ꯋꯦꯕꯁꯥꯏꯠꯁꯤ ꯁꯦꯀ꯭ꯌꯣꯔ ꯋꯦꯕꯁꯥꯏꯠ ꯑꯣꯏꯅ ꯁꯥꯔꯒ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯄꯤꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯤ ꯐꯖꯅ ꯂꯩꯇꯦ ꯑꯗꯨꯅ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯇꯝꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯊꯝꯃꯣꯏ ꯁꯣꯔꯠ ꯇꯔꯝ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯀꯩꯅꯣꯁꯤ ꯇ꯭ꯔꯦꯅꯤꯡ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯁꯦꯠꯑꯞ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯀꯦ ꯅꯦꯠꯋꯥꯔꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯠꯑꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯔꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯕꯤꯖꯤꯅꯦꯁ ꯃꯅꯨꯡꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯥꯝ ꯆꯂꯥꯏꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯅꯦꯠꯋꯥꯔꯛꯇ ꯁꯝꯕ ꯊꯝꯗ꯭ꯔꯒꯗꯤ ꯁꯣꯝꯗꯒꯤ ꯗꯇꯥꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯝꯗꯒꯤ ꯗꯇꯥꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯝ ꯇꯧꯗꯅ ꯌꯦꯡꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯦꯠꯋꯥꯔꯛꯇ ꯊꯝꯃꯒꯗꯤ ꯁꯤꯁꯇꯦꯝ ꯑꯃꯗ ꯐꯝꯃꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯇꯥꯁꯤ ꯑꯃꯗ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯅꯦꯠꯋꯥꯔꯛ ꯁꯦꯝꯕ ꯀꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯍꯧꯖꯤꯛꯇꯤ ꯗꯇꯥꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀꯗꯥꯏꯗꯒꯤꯁꯨ ꯍꯦꯛ ꯇꯧꯔꯒ ꯗꯇꯥꯁꯤ ꯍꯨꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯗꯇꯥꯁꯨ ꯊꯤꯡꯖꯤꯜꯂ ꯊꯝꯈꯤꯕ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯂꯣꯛ ꯇꯧꯁꯤꯟꯖꯔꯒ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯗꯨꯁꯨ ꯊꯦꯡꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯇꯥꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯑꯦꯟꯇꯥꯌꯔ ꯗꯇꯥꯁꯤ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩ ꯀꯗꯥꯏꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤꯗꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨꯗꯒꯤ ꯕꯦꯛꯑꯞ ꯊꯝꯕ ꯕꯦꯛꯑꯞ ꯊꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯃꯥꯡꯈ꯭ꯔꯅꯤ ꯋꯥꯟꯁ ꯃꯥꯡꯈ꯭ꯔꯗꯤ ꯔꯤꯀቨꯔ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨ ꯔꯤꯀቨꯔ ꯇꯧꯅꯅꯕ ꯃꯗꯨ ꯕꯦꯛꯑꯞ ꯊꯝꯕ ꯃꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯁꯣꯂꯨꯁꯟꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯕ ꯃꯇꯝꯗ 24 ꯁ꯭ꯇꯦꯞ ꯆꯪꯉꯦꯅ ꯁꯥꯔꯅ ꯃꯃꯥꯡꯗ ꯄꯟꯖꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯗꯕ ꯑꯣꯀꯦ ꯕꯤꯖꯤꯅꯦꯁꯀꯤ 24 ꯁ꯭ꯇꯦꯞꯁꯃꯛꯁꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯁꯥꯡꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯔꯠ ꯑꯣꯏꯅ ꯊꯝꯃꯕꯗ ꯕꯤꯖꯤꯅꯦꯁꯁꯤ ꯑꯥꯏꯗꯤꯌꯥ ꯑꯩꯅ ꯑꯍꯥꯟꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯑꯥꯏꯗꯤꯌꯥꯁꯤ ꯃꯥꯔꯀꯦꯠꯇ ꯐꯤꯖꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ ꯐꯤꯖꯤꯕꯜ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯀ ꯃꯗꯨꯗꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯒꯅꯤ ꯃꯥꯔꯀꯦꯠ ꯂꯩꯕ꯭ꯔꯥ ꯃꯥꯔꯀꯦꯠꯁꯤ ꯀꯌꯥꯝ ꯑꯩꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯨꯛꯀ ꯃꯥꯔꯀꯦꯠꯇꯤ ꯂꯩꯔꯦꯕꯀꯣ ꯑꯃꯨꯛꯀ ꯄꯣꯠ ꯑꯃ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯑꯦ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯃ ꯁꯥꯔꯦ ꯄ꯭ꯔꯣꯗꯛ ꯑꯃ ꯁꯥꯔꯦ ꯃꯁꯤ ꯄ꯭ꯔꯣꯗꯛꯁꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯇꯤ ꯂꯩꯔꯦ ꯃꯥꯔꯀꯦꯠꯁꯤ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯣꯠꯁꯤ ꯆꯠꯄꯒꯤ ꯋꯥꯗꯤ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯆꯠꯀꯅꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯁꯨ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯚꯔ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦ ꯃꯁꯤꯕꯨ ꯇꯣꯇꯦꯜ ꯑꯦꯛꯁꯦꯁꯤꯕꯜ ꯃꯥꯔꯀꯦꯠ ꯀꯧꯏ ꯑꯩꯅ ꯀꯌꯥꯝ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯨꯛꯀ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯤꯕ ꯃꯥꯔꯀꯦꯠꯇꯨꯗ ꯑꯩꯅ ꯀꯌꯥꯝ ꯑꯔꯅꯤꯡ ꯇꯧꯒꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯀꯁꯇꯃꯔ ꯀꯌꯥꯝ ꯂꯩꯒꯅꯤ ꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯆꯪꯉꯦ ꯃꯁꯤ ꯃꯊꯪ ꯂꯥꯛꯀꯥꯟꯗ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯃꯤꯅꯤꯃꯝ ꯚꯥꯏꯑꯦꯕꯜ ꯄ꯭ꯔꯣꯗꯛ ꯑꯃꯃꯨꯛ ꯁꯥꯔꯒ ꯇꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯃꯁꯤ ꯆꯠꯀꯗꯧꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯃꯒꯅ ꯃꯗꯨꯒꯤ ꯐꯤꯗꯕꯦꯛ ꯂꯥꯛꯄ꯭ꯔꯥ ꯂꯧꯕ ꯇꯥꯔꯦ ꯐꯤꯗꯕꯦꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯆꯠꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ
सुमाइना स्टेप से मथंग लाकांदा आई 24 स्टेप से कवर तौथोने अदु कवर तौराकांदा यारे है आई फुल बिजनेस होरन सर्टेन कैनो अमना फुल कैनो सी यो तो आई बिजनेस हो गया खरा मना मार्केट होगा आई मथंग सेम यागन स्टेप सेम यागन अदुना आइना तौदर बिजनेस से मतुंग नि मैम हंगनबा क्वेश्चन अमा लay करंब बिजनेस ना क्वाइदगी सक्सेसफुल होइबनो हाइबो क्वाइदगी सक्सेसफुल होइबो बिजनेस हैबिलिटी every business is successful only thing is that आई बिजनेस से आई सोसाइटी सी प्रॉब्लम हम सॉल्व तौगदो प्रॉब्लम हम सॉल्व तौद्रगदी आई बिजनेस तु हिंगरोय बखरे आई नि खनबे आई सी सम हरबदा एरोप्लेन सारी ने मी खुदि मंगना चौ कंपनी ना आई सु सागे ने खले नत्रगना इलेक्ट्रिक की कनो सारे पोट मैम पुथोंगरी नत्रा इलेक्ट्रिक व्हीकल पुथोंगरी केनो पुथोंगरी सिगी पोची एक्चुअल मदुना प्रॉब्लम से सॉल्व तौला तौदबा आई सोसाइटी सी प्रॉब्लम सॉल्व तौद्रगदी खरा लेरा लेफिनि अदुना प्रॉब्लम हम सॉल्व तौद्रबा अदुगी पोतो आइडिया फन फरगसु बिजनेस हो बियारो मोनेटाइज हो बियारो पैसा तान बियारो अदु अदो बिजनेस हम तौरगा पैसा तागत्रगदी बिजनेस है बिजनेस अत्रे मदुगी जुमदगी मतम खरी एक्सपेरिमेंट तारे अदुना आई एक्सपेरिमेंट तौगे हेब्रा नत्रगा बिजनेस तौगे हेब्रा तारगदी मगोदगी क्या मोनेटाइज तौबा यागदगी एमसी हेब्रा तारे अदुगा सा ऑलरेडी हाइदि हाना बिजनेस तौर लेबा युसिंग द हेन अपग्रेड तौगे हाइदि ग्रोथ लाइनबो तौगे हाइ तारगदी करी करी संगे हाइदि सान ओके हाना ऑलरेडी तो बिजनेस तौर लेबा मिसे सिसिना कोइना खनबा मले आई बिजनेस सी अदु पैसा ताली पैसा खरा तोई अदुना मरम ओरगा आई सक्सेसफुल लेना खनबा ले बिजनेस सी ग्रोथ की पोटेंशियल लेना मगा अदि पोटेंशियल टच तौद्रगदी आई फेलियर बट हाउ टू आइडेंटिफाई करमाइना आइना आई बिजनेस सी ग्रोथ लेरी नत्रगा ग्रोथ होना पोटेंशियल लेरी चौथोफम एक्सपांड होना फम लेरी है समाय खन नत्रगा समटाइम्स प्रॉब्लम खरदी लेना आई ग्रोथ होबा गमद्रे ग्रोथ होबा गमदब आई इसान आइडेंटिफाई होबा गमद्रे अदुगु मतमदने कोइना कोइगी डॉक्टर ना अनाबा पेशेंट लाइन बगादा चेक मैम तो टेस्ट मैम तो विदा अदुमाइना टेस्ट तो गुना बिजनेस सो हेल्थ चेकअप तो बे आई बिजनेस की हेल्थ चेकअप तो बे अदुगी कोइदा फॉर्मूला अदुगी फॉर्मूला दो बिजनेस में मसागा आई कुमिनार कांदा मथंग ये कांदा भाई तो उंगने बा ओके आई की प्रॉब्लम सी आई ना फाइनेंस का प्रॉब्लम ले नत्रगना आई की ह्यूमन रिसोर्स का प्रॉब्लम ले आई की लेरिबा टीम जे सिदा सिनकी कैपेसिटी वाट बदे नत्रगना आई की प्रोडक्ट सिदा प्रॉब्लम ले हाइबसी आहान बाई फाइ तौरने अदुगी मतुंगदा लेरिबा प्रॉब्लम दुगी मतुंगिना अमुका मदु अपडेट तौरना बाइना सॉल्व तौरना नेक्स्ट स्टेप अमु तो तारे अदुमाय तौर स्टेप बाय स्टेप सुन तौर कांदा दी प्रॉब्लम सॉल्व तौरनी इंपोर्टेंट थिंग दी कनो कांदा एकोइना खले बिजनेस ता प्रॉब्लम अमन सॉल्व तौर कांदा अमुका लेयर रोय नेक्स्ट अमु ग्रो तो लेयर गरी अदि प्रॉब्लम सॉल्व तौर सकम तुंदा वीकली अमु लाकने सोलो कोइ अमु लाकने अदि सोलो को थिले दो सो एज अ बिजनेसमैन और एज अ एंटरप्रेन्योर आई जॉब से करी होगदम नो आई बिजनेस मनों से कलाई करी सोई आई आइडेंटिफाई तौरगा अदु प्रॉब्लम सॉल्व तौरगा पिसुम सरन बसे आई ना सम केनो मतन फमगा बिजनेस से टी डे टू डे अफेयर से पाना लेरगदी आई अदुगा सी बिजनेस टर्म दा करी हाय बिजनेस ऑपरेशंस मकु आइना ऑपरेशन से सोम समालिंग दौना ये दना दम आयु किन थिनि पाना लेदागदी नमबाय सोम तौर मतुंदा आई की थोक से अमदा सिनरबगा आइना मु मत तौकागा तो को हेन बिगर पिक्चर मु येना हेन बिगर पिक्चर येना अदुन कोइना सो बिजनेसमैन मागी मखादा सीईओ अदे डायरेक्टर्स so but take no ma torop saun so pi tham ji gai torop saun na pi ko ga ma da ma du tham tu pan la ga ma na muk te na पैसा तान गया कदी हाई मीम था मगा हाई न तका मसी करी को बिजनेस ऑटोमेशन को अदला बिजनेस ऑटोमेट तो कोन बिजनेस ऑटोमेट तो कदी हाई लेबल ले नेबल बिजनेस लेबल स्टेगनेट वर्ग ले गनी लाई बखर दो अदु ना मेरा तो ले था तो बिजनेस स्टेगनेट वर्ग पतंग लेब कदी खाने का बिजनेस कर करे अदु ना सुम याम ये कोई लेकाई दसु दुकान थांगबा तबमदा यंग चलंबा खाने का मानव सी कदिबा अनो बाबो लाकपा मानव जो खिबा मा जाहोर मतुंदा मा जाहों सी दरपा खाने अमुक लाकपा सी करी नत अदुगा खरमना बिजनेस से तुम चलाय लेबा जनरेशन आफ्टर जनरेशन हायरगना अखोगी फादर कोइना जो चंगम दुकान अखोइना चंगबा कोइ फादर कोइ हारमना सी अखोगी असा कोइ वा कोइ मतम दगी लेरक असी के से कुंथा सुरे नि फु सुरे से यांखै सुरे अदुदगी अदुम तौर लाकपा कोने कमाय तो कोइना अखोइना सी के सिस्टम जे फॉलो तो होगे सी फॉलो तो रकांदा मोय सस्टेन तो तो ग्रो तो रे बिने अदर बिजनेस से ग्रो तो त्रदि खला सी ग्रो तो हेबे तारगदी तम बले पे आते
ꯀꯩꯅꯣꯅꯤ ꯄꯥꯁꯋꯥꯔꯗ ꯔꯤꯀꯣꯚꯔꯤ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯁꯦ ꯉꯁꯤ ꯇꯟꯖꯥ ꯂꯧꯔꯒ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯟꯅꯩꯀꯣ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯋꯦꯕꯁꯥꯏꯠ ꯁꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯥꯔꯦ ꯕꯤꯖꯤꯅꯦꯁꯁꯤ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯔꯀꯤꯡ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯥꯏꯗꯤ ꯄꯥꯁꯋꯥꯔꯗ ꯀꯩꯅꯣ ꯂꯥꯛꯑꯦ ꯁꯝꯇꯥꯏꯝꯁ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯥꯡꯈ꯭ꯔꯦ ꯔꯤꯀቨꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯔꯤꯀቨꯔ ꯇꯧꯅꯕ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯩꯇꯦ ꯑꯗꯨꯅ ꯑꯦꯛꯁꯄꯔꯠꯅ ꯇꯧꯒꯗꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯃꯇꯥꯡꯗꯅꯦ ꯑꯩꯈꯣꯏꯅ ꯔꯤꯀꯣꯚꯔꯤ ꯇꯧꯔꯤꯁꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯥꯁꯋꯥꯔꯗ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯖꯤꯃꯦꯜ ꯄꯥꯁꯋꯥꯔꯗ ꯃꯥꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯐꯦꯁꯕꯨꯛ ꯄꯥꯁꯋꯥꯔꯗ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯌꯥꯏ ꯆꯦꯅꯦꯜꯒꯨꯝꯕ ꯍꯥꯡꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯨꯝꯕ ꯍꯥꯡꯉꯤ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣꯒꯨꯝꯕ ꯆꯂꯥꯏ ꯁꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯄꯥꯁꯋꯥꯔꯗ ꯀꯩ ꯀꯩꯅꯣ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯝꯇꯥꯏꯝꯁ ꯃꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯦꯛꯀꯤꯡ ꯇꯧꯁꯤꯜꯂꯒ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈꯤꯕ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯝꯗ ꯐꯣꯔꯦꯟꯁꯤꯛꯁ ꯂꯥꯛꯑꯦ ꯐꯣꯔꯦꯟꯁꯤꯛꯁ ꯇꯧꯕꯁꯤ ꯀꯩꯅꯣ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯀꯅꯥꯅꯅꯣ ꯃꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯃꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯉꯁꯥꯏ ꯄꯣꯠꯇꯨꯁꯨ ꯔꯤꯀቨꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯑꯃ ꯑꯩ ꯅꯤꯡꯁꯤꯡꯕ ꯑꯃ ꯂꯩꯔꯦ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯃꯗꯀꯣ ꯑꯩꯒꯤ ꯌꯥꯝꯅ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯣꯂꯤꯛ ꯑꯣꯏꯕ ꯃꯔꯨꯞ ꯑꯃ ꯁꯥꯔꯒꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯟꯖꯥ ꯆꯥꯗ꯭ꯔꯦ ꯄꯩꯁꯥ ꯈꯤꯇꯪ ꯀꯥꯞꯄꯤꯔꯣ ꯀꯥꯏꯅ ꯇꯧꯕꯁꯨ ꯊꯦꯡꯅꯩꯑꯕ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯒ ꯄꯤꯔꯒ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯗꯣꯛꯄ ꯉꯝꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩ ꯌꯦꯁ ꯈꯪꯗꯣꯛꯄꯗꯤ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯤꯀቨꯔ ꯇꯧꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯔꯤꯀቨꯔ ꯇꯧꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯀꯣꯔꯠꯀꯤ ꯀꯩꯅꯣꯅꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯦꯁ ꯃꯥꯅ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯃꯗꯨꯒꯤ ꯐꯣꯇꯣ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯁꯤ ꯐꯪꯉꯦ ꯑꯗꯨꯒ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯖꯔꯨꯕ ꯌꯥꯏ ꯃꯁꯤꯁꯨ ꯐꯪꯉꯤ ꯑꯩꯈꯣꯏꯗ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯐꯣꯔꯦꯟꯁꯤꯛꯁꯅ ꯑꯩꯈꯣꯏ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯔꯤꯀቨꯔ ꯇꯧꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯁꯤꯗꯒꯤ ꯃꯅꯤ ꯐ꯭ꯔꯣꯗꯀꯤ ꯃꯇꯥꯡꯗ ꯇꯧꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯔꯤꯀቨꯔ ꯇꯧꯈ꯭ꯔꯦ इवन अखोना नागालैंड नागालैंड पुलिस की रेफरेंस तगी अखोना मखोई हेल्प तौब मैम लेरे मसी बतांग अदुना मसी की बतांग सो अखोना कनागोमना करीबो प्रॉब्लम लेरगदी अदुम लाबियु अखोना अदुम नगो मते तौजरी दिक अखोना पासवर्ड के रिकवरी तौबा के तौबा इन मैम हाइजगरे मसी की सी हेन डिटेल दा हाइना वारी सानबगी दमतदी आइगी पार्टनर्स ओरिबा अदुगा साइबर सिक्योरिटी हेड ओरिबा से खानगा तानबिरो माना हेन डिटेल दा मैम हाइजरे ꯁꯥꯔꯕꯨꯁꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯡꯒꯣꯂꯤꯇꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯔꯅ ꯑꯆꯤꯟꯕ ꯀꯌꯥ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯍꯥꯏꯗꯤ ꯁꯨꯒꯥꯏꯅ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯕꯨꯁꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯄ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅꯁꯨ ꯂꯣꯡꯒꯣꯂꯤꯇꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯚꯤꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯃꯁꯤꯒꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯝꯗ꯭ꯔꯒꯁꯨ ꯄꯤꯛꯅ ꯄꯤꯖꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯦ ꯃꯌꯥꯝ ꯂꯧꯕꯤꯌꯨ ꯃꯌꯥꯝ ꯆꯥꯎꯈꯠꯄꯤꯌꯨ ꯃꯔꯝꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨꯡ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯂꯣꯏ ꯏꯀꯣꯅꯣꯃꯤꯁꯤꯅ ꯆꯥꯎꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯆꯥꯎꯈꯠꯅꯅꯕ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯄꯤꯖꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ